Akasbani Imphal, Wahengbam Rajesh na pau pajari, ahanbada maruba pau. Raja sigi naha singna amato obegi wakalon sagatuna, jati amasung Raja sigi tabak taunaba Mukhyamantri NBD na apil tauri. Mahud Mantri Yumnang Khemchan hari, miyam na masa na gyan tadrabadi, polisi fana semdunasu, numit kudigi sengdok labasu, lu nan bakaydonasu ngamloy. Bharat ki hana ki Pradhan Mantri Indira Gandhi ki chama mga suba mapok kumonbo, ngasi Kwami Ekta Divas hai na pangthokli. Law Singu Mantri Thongam Bisojin hari masagi lawpham leijadaba lawmi singi yenglaga makhoida soil health card pinaba sarkaran thorang tawre amasung Pradhan Mantri hari kala sanskriti dagi law singu da commerce dagi connectivity da awang nongpok lamdam chokot pa haibasi sarkar gi khwaidagi mangjil thaba thabak ama oirakle Raja sigi naha singna amato ebigi wakalon sagatuna jati asigi amasung Raja sigi damak tabak taunaba Mukhyamantri NBD na apel tauri manghai aikoina isagi da khanba wakalon adu thadoktuna amata oina jati asigi natraga Raja sigi tabak taurabadi aikoi chakot mai kairom da khong thangjil labani Imphal iski kairang maning laikai da leiba Popular Union Club ki Golden Jubilee thoram amasung gym amadi park sangabagi thoram da wangang adu Mukhyamantri nai handaki sangai festival asi Raja sigi mafam sinba thungbada pangthokani Raja sida awan ba purak na bagi damak sarkar asina local iba thorang kaya adu paladuna manghai awan ba sing asi miyam gi mateng yaugdrabadi kaydong su oithokloi Laibak phabadi sarkar asina paikalakpa thabakta miyam hupna mateng panglakpa asi thaganingai ni Raja sida thengnariba nisa amasung drug ki samasya singi matangda wafam kaya phongdoladuna Mukhyamantri na hai yanchinba yu amasung drug seasonabana samasta chauna apan piri maramaduna asigumba lambida chatkraba mioising mahoksa gi punsida halaknaba miyam punna amatoina mateng pangnabagi tangai phadaba lei Mukhyamantri Nongthomam Biren Singna ngasi Imphal gi Khuman Lampak amasung Thobal gi Khongjong gi Kheba Sing mayada gymnasium amamam hangdokre Gym Sing asi planning bibhag ki matenga loinana Chief Minister's Indigenous Martial Art Academy na thambani Khongjom da pangthopa thorom adu wangang adu Mukhyamantri hai haksang phaba haibasi lanni amasung lamchab bebar phajaba haibasina samas ki yumbini Mukhyamantri hai sarkar na hangdoriba Gym Sing asi ningti na yengsin bagi tangai phadaba lei Raja asibu chokotnaba amasung yaifana bagi damak miyam punna amato ina thabak tawbagi tangai phadaba lei Mukhyamantri nai haujikti sarkar asida miyam na mateng panglakli hairaduna asiguma gym Churachampur yauna atai jila singdasu hangdoknaba thorang tawre Ningthokaban numitagi haugodriba Manipur Sangai Festival ga mari lenana BJP Manipur Pradesh na sindune Imphal gi mapal kangjibungdagi hauraga Imphal sargi akoiba mafam sing sit sengbagi thoram pangthokre Mahud Mantri Yumnang Khemchan singna luchingduna pangthokiba lu nanbagi thoram aduda BJP gi thomi kyamarum saruk yaki thoram duga mari lenana wangangbada Mahud Mantri na hai Sangai Festival na lakpaga loinana Municipal Corporation na konma mafam sing maruina Thangal Bazar Pauna Bazar gi mafam sing lu nana thamba tangai phade Festival asibu yengba lakpa Panlangi miyamna Raja si luna na leiba Raja amani haina utnabagi pandamni manghai miyamna masa na gyan tadrabadi polisi phana semdunasu numit kudingi sengdok labasu lunan ba kaidongnasu ngamloi manghai Isa na gyan tadragadi what policy can clean us akoi punama gyan taminasi Imphal Municipal Corporation no bada ma taruk sengewa mafam chana koi garbage sambugi hainubise tawrasi haibagi message doni isam samna dukan singdagi plastic sine bini singsi dukan loan ribawdi manung du beg am da hapa paybi aidana ko nongalaga dukan mang du thabam bada municipality pujaga do pori bo du puksa isa rabni na musik kani mu yamna awaba municipal corporation su oibasi not only municipal corporation da koi hundok pe aroi we are equally responsible amul pulang tu ise koi praja mayam sila lang thokpani aikoi praja mayam sina amul pase karai dalang thokadage haiba koi khangminabam changi Tengnoupol Jila ki oina District Transport Office among ase District Office Complex da Transport Mantri Kasim Basum amadi Tribal Affairs Mantri Letpau Hakip na hagdokre Thoram duga mari lenna wangang bada Siri Letpau hai miyamna kara hek pen double ba amadi strike na singba tawu matamda sarkar gi officing da tainaduna officing amangata thon bagi thabak sing tawroidabani sarkar gi office hai basi miyam gi lanni manghai moreda leriba miyamna lalon itik tawbada apan ba pidanaba jila asa leriba security sing amadi bibhag singa phaminaduna honaminagadabani tabiri ba pawasi Akasbani Imphal dagini
भारत की हानगी प्रधानमंत्री इंदिरा गांधी की चामा मंगा सुबा मपोक कुमोनबो ngasi क्वामी एकता दिवस हाइना पांगथोकली मणिपुर प्रदेश कांग्रेस कमिटी सु नुमित असि इम्फाल की बीटी रोड लेबा कांग्रेस भवन दंगसी अयुक पांगथोकी थौरमदुदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट के मेघचंद्र सीएलपी लुचिंगबा ओक्रम इवोबी अमदी एआईसीसी की स्टीयरिंग कमिटी की मेंबर गायखांगम सिंगमना लेखिदबी लुचिंगबी असिगी फोटोदा लेकतुना इकाई खुमनबो उठकी थौरमदुदा वांगांगबदा सीएलपी लुचिंगबा ओक्रम इवोबिन हाई इंदिरा गांधी ने तौरम थबक मयामदुबु निंगसिंगदुना ngasi क्वामी एकता दिवस हाइना पांगथोकलिबनी लेबागसदा तोखाई तानिंगबा मियोय क्याना जाति असिगी मायोक्ता थबक तौदुना भारतपु मसेत मसेत थुगाइनबा थौरांग तौरमबा अदु इंदिरा गांधी ना तौदुनबा वाफम क्या फोंगदोकी अमसुंग अकनबा थबक लौखटकी इंदिरा जी ने हिंगे मतमदा और माना लैत्रबसु कई मरुंगी माग लैखिदिनो हाइबसी मयाम ने हेना खनैबनी अदा माना पीबीएम मागी कंट्रीब्यूशन दुननी नसी भारत पुंबदा क्वामी एकता दिवस हाइना नेशनल रीडेडिकेशन हाइना मरोइना कांग्रेस की कर्मी पुनमंगना कोई नसी इंदिरा जी की सामगा मंगारक सुबा कुमोन पालन नसी कोई केनो तौजरिबनी लौ सिंगु मंत्री थोंगाम बिश्वजित हाइरी मसागी लौफम लेजदब लौमी सिंगी येंगलगा मखोइद सोइल हेल्थ कार्ड पिननबा सरकार ना थौरांग तौरे इम्फाल की पैलेस कंपाउंड लेबा इबोयाय मसुमांग लीला संगलेंदा थासिगी तरा तरुक्ति की चथरकबा राजधा की कृषि मेला लोइसनबगी थौरमदा सरुक यारदुना मंत्री ना हाई लमदमसकी लौमी अयाम्बा लौपु ओइदबना करिगुम मतमदा मखोइना खुदोंग चाबा क्या फंगदबा अदु फंगबा ngamde मरमदुना सरकारना पिरिबा तोंगान तोंगानबा याइफा थौरांग सिंग अमसुंग सोइल हेल्थ कार्ड सिंग असि मखोइदसु फंगनबा थौरांग पाइकले श्री बिश्वजित हाई मी अमना तौबा थबक अमना सौगतुना पुंगिंग थौगपिबा तंगाइ फदे राइजसिदा बायो फर्टिलाइजर सिननबा अपील तौरदुना मंत्री हाई लौमी सिंगना यारिबा मखै रसायन हार सिजनबगी महुता मौसागी ओइबा हार सिंग सिजनबा होनसी मसी मिशन मोड अमगी मखादा पाइखत पतंगाई फदे राइजसदा ऑयल पाम थानबा थौरांग क्या पाइखले हाइरदुना मंत्री हाई जिरीबामदा ऑयल पाम थाबगी थबक हौरे कनागुम्बा लौमी सिंगना ऑयल पाम थानिंगलबदी लौ सिंगु विभागता तानादुना मसीगी खुदोंचाबा लौनबा होनगदबनी एग्रीकल्चर सेक्टर से यामना पावरफुल होइबा सेक्टर हमने करंबा एग्रीकल्चरल इकोनॉमी दा इफ देयर इज एनी क्राइसिस इन द कंट्री देन द एग्रीकल्चर सेक्टर कैन बी सेवर अदर लेबा की करिगुम्बा इकोनॉमी के नत्र करिगुम्बा फोरम क्राइसिस सम लाको मतमदा डेंजर ओरपा अम डिफिकल्ट ओरपा सिचुएशन दा कन्ननबगी ओइबो उपाय दो एग्रीकल्चर सेक्टर अदुगा लोनना अखोय गसाई भारत के प्राइम मिनिस्टर नरेंद्र मोदी जी ना हाबिरंबा फार्मर खुदिमक से कोई रूरल के एरिया दा डेवलप तबदनतना फार्मर्स के प्रमोशन तबो ओइना मखोगी इनकम से डबल ओरबो मतमदा अखोय भारत सिजी लैरिबा नोजे सोशियो इकोनॉमिकली हेना वांगने मखोगी दमकता अखोय छबी सागदबने हाइदर एग्रीकल्चर सेक्टर से तोन तोन इसके मयाम अमा पुथोकरा फार्मर्स की गसी जु पुथोरी State Agricultural Management and Extension Training Institute Manipurna Transforming Agriculture haiba hiramda sinba thauram aduda khangalaba laumi mangada Best State Farmer Award piki masigi mathakta tongan tongan ba mana kaya marumsu yentoki loisinbagi thauramda MLA Dr. Rajesh Yumnam amasung Dr. Usam Deven chingba saruk yaki Fishery Mantri Haikam Dingona ngasi Manipur University campus da nga masa lising yangai thadabaga loinana anauba elector ama kinkre thauramdra wangang bada mantri hai sarkar asna bibak asigi maru oibedu khangbaga loinana bibak asibu hena fagarana ba thamoi sengna honari mangnai lamdam asi masa maromdom lepchaba ngambal lamdam ama oinabagi tangai padaba lei blue liberation gi thorang oina rises de leiriba ising sing nga yoktuna afaba sinabiya ba ising ohenaba honagadabani Fishery Club Manipur University na sinba thauram aduda Fishery Director Ice Balkrishnan hai lamdamas lairiba nga yoliba amasung lairiba miyangi damak khudong sana bagi damak Fisheries App atuba matamda hogdolagani lupa lakh 7 lom changna paikakadriba Fishery App asina nga yokliba sing amasung makhoina yokliba nga makhal singi matangda khangbag yagani Kundongbam Brojendra Ningsing Mana Lising Ani Kulumdoi Manipur ki saknaraba lila iba moirangthem inauda piragani mahangna Manipuri radio lila sumang lila film amasung theater gi lamda tamliba apunba khudor gi damak lifetime achievement award pibani manasi mathang chahi gi January 16 da aiba asida khusinagani haina writers forum Imphal gi cherol mana hairi National Level Schwartz Bidare पुरस्कार लिसिंग अनि कुनमाथोई कुनिथोई ngasi yenthokre केंद्र की शिक्षा मंत्रालय की डिपार्टमेंट ऑफ स्कूल एजुकेशन एंड लिटरेसी सिंदना नई दिल्ली की आकाशवाणी रंग भवन ऑल इंडिया रेडियो संसद मार्ग पांगथोपा मना yenthokपगी थोरम अदुदा केंद्र की मपान थोरम अमसुंग शिक्षा राज्य मंत्री डॉक्टर राजकुमार रंजन सिंह हाई नरेंद्र मोदी ना प्रधानमंत्री हेक ओइबगा लू नानबगी मियांगी इहौ अमा सागतुना स्वास्थ्य अभियान लाइबाग सिनबा थुंगबदा हौदोकी
Maduga iroinana Shiksha Mantraloyna ing kumja lising ani tara marida sarkargi school singda sahi amagi manungda nupa macha amasung nupi macha singi tongan ba toilet sing thamna ba thaba paikaki School haibasi mai tamphangi mandir ni hairaduna masibu lam khudimakta lunan thamba haibasi yamna tangai phade ingkumja lising ani tara tukta hogdoki ba swasthya vidyalaya puruskar asigi kumsi sahigi oina school chatruk khangatpada supnatagi school kontra mapan mana pina ba khangatki School singda swasthya haibadi lunan bagi thabak sing paikat na bagi damak sarkarna swasthya action plan hogdokle masigi makada samagra shikshangi makada enroll torba school singda lupa lakh amamangi khudong saba piri Our children who are healthy and well nourished can fully participate in school and get the most from the education being imparted. UNICEF report and UNESCO also clearly said that 75% of the common diseases occur from the water. Therefore, if we provide clean, safe drinking water to all, then 75% of the common diseases will be protected. Malembi mafam singa loinana Thawal jila da ngasi World Toilet Day gi thoram pangtokre thoram duga mari lenana PHED Thawal division sinduna miam da pause piba swasthataran Thawal phogdil ligi yaripok khoirom phawba marathon race ama pangtoki yaripok khoirom kangjebung da pangtokpa thoram da marathon aduda makok matang takraba singda mana matum bian tokki Akasmani Imphal gi ipa kangbuna putopa akanaba thoram loktak isai mapal kauba thoram ama hayeng ayuk pung 3:40 da kangla amasung changai channel animakta sandokani thoram asi YouTube channel AIR Imphal su taba phangbigani Manipur asi mahausa lairembigi fazaraba khurol kayana pik thallaba lamdam amani lamdam asida puwariga sagonaraklaba mahausa gi fazaraba mafhum kaya su leiri asigumlaba fazaraba mafhum singi manungda ngasigi mirolda paukhong kaya chanduna khununglon gi fazaraba wari kaya leptana liriba part amani Manipur gi loktak part Turian mapal singasi kadawai haurakpage haina iba lairising adudi maitegi ariba khui lairik sianglairon wangbren khungumlon haukiba matam khara sida chakotpagi mingda ahongba kaya laktuna loktak pat ki mahausa gi laijaramba saktamda akaiba kaya pirakliba sidagi pat asibu kalhongna bu hanabagi tangai phadaba lairakli mamom langlil matsai bi mathoibi kabo sembi bire Humpu mapan siba All India Cooperative Week palan Thawal jila su pangthokre India added 75 growth of cooperatives and future aid haiba hiram da pangthokpa cheul palan thoram Manipur State Cooperative Union Imphal amadi Thawal amasung Kaksing jila da leiba cooperative society singna punna sinduna Khangabok da leiba MMRC and Unity Park ki community hall da ngasi pangthokre Akasbani Imphal gi pau tabiri Chakot Thorangi project sing haujikti thinteba natraga panduna leiba haibadu oidre haina Pradhan Mantri Narendra Modi na phongdokre manghai sarkar asina project sing sangaba amasung jatra hunbagi wa culture ama purakpangamle Arunachal Pradesh ki Itanagar da Donia Polo Airport Sangaraduna Sri Modi na hai Chakot Thorangi project sing matam chana loisin ba haibasi sarkar gi achet pa phirapni Chakot Thorangi project panthan ba amadi nathai ba haibasi sarkar gi thorang nate manghai awang nongpu lamdam dagi manung hunjin ba mapam sing phawba haujikti mai phangba ngamle Awang nongpuk lamdamda anoba asa ama uri haiduna Pradhan Mantri hai kala sanskriti dagi lau singuda commerce dagi connectivity da awang nongpuk lamdam chakot pa haibasi sarkar gi khwaidagi mangjil thaba thabak ama oirakli Sri Modi na megawatt chatruk putok pangamba Kameng hydropower station su miyam da katokki Kumalampang artificial tapta chathariba anisuba Dr. M. Manauton Singh amasung M. Chandraseki Devi Memorial Master Football Championship ki final da FC Imphal amasung Basai thengnargani ngasi sanakiba semi final FC Imphal na VFC bu panjil manga anida amasung Basai na Flambo panjil ani amada thoiki tara manga suba Manipur State ki artificial turf ground sanakiba ngasi ki match da SSU na Embu panjil ahum amada Gangam Soccer Club na Neroka FC bu panjil ani sino thoiki Sahi tarate makagi nupi machagi State League Football da ESU ground sanakiba match da The Young Welfare Club na Amabu panjil tara sino da ICSA Irengbam na FC Imphal bu panjil taret sino da thoiki aroibada maroiba pau
Raja sigi nahasingna amato ibigi wakalon sagatuna jati amasung raja sigi tabak taunaba Mukhyamantree N Birena appeal tauri. Mahut Mantri Yumnang Khemchan na hairi miyam na masa na gyan tadrabadi policy fana semdunasu numit kudingi sengdok labasu lu nan ba kaidong su ngamloi. Bharat ki hanagi Pradhan Mantri Indira Gandhi ki chama mga suba mapo kumonbu ngasi Kwami Ekta Divas haina pangtokli. Law singu Mantri Thongam Biswajit hairi masagi lawfam laijadaba lawmi singi yenglaga makoida soil health card pina ba sarkar na thorang taure. Amasung Pradhan Mantri na hari kala sanskriti digi law singuda commerce dagi connectivity da awang nongpok lamdam chokot pa haibasi sarkar gi khwaidagi mangjil thaba thabak am oirakli. Paulo jare.